Good morning. Ngasigi video haipatang yeng minarase mayam card ki message adagi timing kari kara aduga ekadashi ju ore na ko ngarang budi haife share tawgam ne khara thengam mani adu yeng dabasu yarom bayai ko ngarang gida ayuk ki sena khara yamna yeng bani na hai tare ko ayuk ki yeng bangai oi taragadi nang ho ngasi da hodre na khalase ko ayuk ta ko nung dawrung gum ba tawbiyo ko like khoram bada ado ngasai gi question sangakpada akhoi aina Krishna gi photo natraga murti gumba thamba khotpa tawbodo haidi thamdaba yawen haide ko kaino dadi akogi mete merup chatpa ngai de haidi thamna dabani na adu kashu kaide somna ningbiri be shor do gi mamang dum tawbiyo ko haidi tai araiba mina adum thamba Krishna latpa khotpa na kashu kaidre ko ishagwina lacha daba oiragadi aina khoira ain nuti gi khoiram jari be shor do gi mamang dum tawbiyo ko ado card ki message haipetang yeng minarase hana Om katang lokto ekonomi ti lokto padana card number 1 2 3 ko om sidagi khanbio message kay message lake haba do ngasigi chilere ko the ahamba card le ko ahamba card che card number 1 ko card number 1 se katang ngasigi oinadi leina ko haidi pesang sa kay kami ngonda pithok bigano ko pithokpigano aduga somgi lakadabaga leiragasu khatang pangani ko ngasigi oina haragade aduga amaka akoigi imung manungdaga su leina ko haidi pesagi matter na nuaina taba khotaba daina khana chingna ba khopa adumaina haidi kitang keno leibado adumaina le aduda yaragadi avoid tawbiyo khana bigano haidi dum chat khini basigi potse hai tare ko dum kona phagalakani aduna haidi am kaina khanjan bigano hai ko sida aduga number 2 ko number 2 se number 2 gi laiba ka che ko hojik se yamna isa se yamna emotional oiba sensitive oiba matam do oi ko ado sida ko wa mayam ama lei aina haidok ningba ado haidok padi he ngamdaba ado khara hayo share tok tho asugumba mayam se ko haidi ai haidi loima haidi losalaga thamgano ai gi nungai taba mayam do kitang haidok ko khopa adum kaino tawbiyo aduga haidi phadi phagalakani ko phagalakani na haraga disi se haidi tha ni na ko se thole se ko tha ka ha ga se tha se phatabadi oidena tha se mangan pi na ko aduduna haidi mangal di dum lakani ado hojiki oina sum yamna emotional oiba sensitive oiba daina oi ko ahum suba charat se phaye thaba keno gi oina haragadi ko card ki oina haragadi phai ko ado mina ngang ba hai tare ko aina thabak tawba matam da ko haidi mina demotivate torokpo gumba manipulate torokpo gumba lawgano ko dum ai gi tawriba thabak tu da fajana focus tawraga tawbiyo haidi ngangchila ko matam da nang toise oiroine kholoine kaina ga harak ko leino ko adumba mayam da lawgano fajana tawbiyo haidi ai gi oina di mai pakani ba sise aina tawruba thabak gumba da hai tare ko sise na ko gi nuti gi card ki message leire ko amana timing ko timing se ayuki pung 3 ka minute ahum dagi ko 9 ka minute kun mari phawam phare adugi matungda 13 ka minute mari dagi na nundin gi pung ahum ka minute manga phawam ko 13 ka minute mari dagi na nundin gi pung ahum ka minute manga phawam leire ko adagi mari ka minute kun manga dagi na 3 ka minute manga phawam leire aduga 3 ka minute nifu manga dagi na nungdangi ahingi hai tare ko ahingi 12 ga minute nifu mari phawba ma sise na matam aphaba ko aduga amanda ngasi kari machu set ka dage ko ngasi se akoigi thangja ni ko thangja oitaragadi amuba ko amuba set pe yai violet machu set pe yai ko sugumba machu gumba se set piu ko ngasi gi oina aduga amuk thangja hairabani na thangja se da tawba yaba mayam amdi leire ko tawba yaba mayam amdi leire hairagadi imungdagi phatawdi lawthoke hairagadi phatawdi hairagadi negative energy ke ka mayam chamthoke hairagadi ngasi aina mamangda jo haibda waishet pa wai teiba matam da haidi thum gumba kai gumba thum ketang hapaga ko haidi baten do thum ketang hapaga imung wai tai thokpi gi ba hai tare ko thum se negative energy remove tawi ko adunga sai na haidi ngasai gi si spirituality rom da khatang na tabida mu kamai tawge da haidi thum se akoina keno tawdrene tin kang gumba da tin kang suppose keno da haijana kakphai
kainaga leina ko hadi hojikandi kya uhidre tarso kakhoi da thum happa matamda ngasagi kaino do bar patra adu same adu maina hai tare ko hadi kaino scientifically rom da thum je amuk chamthoba tin kang chamthoba su oina ko adu maina khallaga tawge su tawbiyo ko adu ga hadi amarom da di negative energy remove tawgani ba thum je ko adu malere adu ngasagi adu khatang na tabi do ko iru joba da sum khatang happy ba rock salt phanga ga di phange ko phangdra ga di normal salt oitar go shin biyo ba hadi rock salt je dukan ko dingi phangbadi oide na ko adu khatang store khatang chawba manipur da leibani na hadi phangdi phangbani himalaya gi rock salt kari gram yam je ko aduna atai numita tawdra ko su thang je simatang di tawbiyo ko aduga ngasagi khoina champra gumba tawbo khoba mayam do champra se nungdang thambira maga hayengi numit gumba da daina tawba nahan aina numit amada heta di yain hai ko adu thangja tawraga di ambai da phai ko adu duma tawbi be ai thangja numit da tawba ya ba ngai na haira aga di ko adagi khoina lai katpa khotpa matam da su leino ko amuba gumba ko hari kabuk aina mamang da su haijagre ko anoba yengba mi ngai oi taraga di kabuk amuba gumba ko threading kabuk gumba kai gumba katpiu ko black machu se aduga kaino numisida ko thangja numita asa thau leigano adagi kaino tawgano ko akhoi thum ju leiba ya de ko asa thau especially hadi thau gi part ma amta leibi gano ko hadi thau leiba se akhoi gi ana ayek rom do ina kaino tawbo do aduna atai numita loi leibiyo da hadi thangja sidang hadi katpa phaiwa thau se akoina kaino da shani mandir chat kan da hadi asa thau katlina ko aduga akoina leibadi ta hoideba lay sigi numit da thau leiba khopde tawbirano adu sida kitang aina macha macha khara aina ji ngangi se ningjang pa khara di share tawre ko mayam da adu hana follow tawbo mi su yawbiram gani ko sigi keno se adum hap tawe ko le harak pasu yawi do tawdaba ngai oi taraga su tawbiro si mayam sina adum changes khara porakani ko akhoi gi yumda akhoi gi life ta changes khara adum porakani ado sida leire ngasi gi video se mayam thank you